ngasi nini chanba numit hajabatai koigi JFD Just and Fair Delimitation na satharakpa adugumba koi no NRC no census ki makha chatharakpa oina haukiba ngarang den ngasi phok chatharakpa sigumba general strike asida koigi Thangma United Youth Club kumdram silung lekai thangmai ban ai samak president club asigi president na ngasi haire mafam asida koigi kumdam selong maning lekai am Lamphel Supermarket baya haiba koigi lambi sida haiba JFD ki kongjang sagut poina koina haiba jene sai sagut poina ngasi kongjang changsin jabani koina thingkhang kaya tege Manipur sarkar amadi mari lenaba authority da haiba JFD ki kongjang ngasi haiba dum NRC tawdana census tawba yaro haiba kongjang sagutuna ngasi bhawa lakchari club asina aduna makhata na miyam nasu sigumba leiba ki luraba siraba tangkham masida mayam ponamak thokpiratuna haiba sai sagot piu NRC tawdana census tawba